2023ꯒꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯍꯥꯏꯐꯦꯠꯇꯪ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯇꯨꯂꯥ ꯔꯥꯁꯤ ꯂꯤꯕ꯭ꯔꯥ ꯉꯩꯒꯤꯀꯣ ꯑꯗꯣ ꯇꯨꯂꯥꯁꯦ ꯀꯔꯝꯕ ꯄ꯭ꯂꯥꯅꯦꯠꯅ ꯔꯨꯜ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯚꯤꯅꯁꯅꯀꯣ ꯚꯤꯅꯁꯅ ꯔꯨꯜ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯑꯅꯝꯕꯅꯀꯣ ꯍꯥꯏꯗꯤ ꯇꯨꯂꯥ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯇꯨꯂꯥ ꯔꯥꯁꯤꯉꯩꯁꯦ ꯀꯩꯅꯣ ꯑꯣꯏꯕꯗꯣ ꯀꯦꯕ ꯃꯧꯕ ꯄꯥꯝꯕ ꯃꯤꯀꯣ ꯑꯗꯨꯝꯕꯁꯨ ꯑꯣꯏ ꯑꯗꯣ ꯍꯥꯏꯗꯤ ꯀꯦꯔꯤꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯀꯦꯕ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯂꯤꯞꯁꯇꯤꯛ ꯀꯥꯖꯜ ꯑꯗꯨ ꯅꯠꯇꯦꯀꯣ ꯃꯁꯥ ꯅꯥꯟꯅ ꯂꯩꯕꯗꯣ ꯑꯃꯈꯛ ꯃꯁꯥ ꯅꯥꯟꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤꯀꯣ ꯑꯃꯨꯛ ꯍꯦꯟꯅꯀꯣ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯑꯐꯕ ꯑꯦꯇ꯭ꯔꯦꯛ ꯇꯧꯒꯅꯤꯀꯣ ꯆꯃꯣꯠ ꯆꯃꯣꯠ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯀꯣ ꯅꯥꯟꯅ ꯂꯩꯕ ꯃꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯑꯣꯏꯔꯒꯗꯤꯀꯣ ꯑꯗꯨꯅ ꯚꯤꯅꯁꯅ ꯔꯨꯜ ꯇꯧꯕꯁꯦ ꯑꯃꯈꯛ ꯂꯛꯖꯔꯤꯌꯁ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯂꯩꯕ ꯑꯣꯏꯅ ꯑꯣꯏꯒꯗꯕꯅꯤꯀꯣ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯌꯥꯔꯤꯉꯩ ꯈꯤꯇꯪꯀꯣ ꯑꯗꯨꯝ ꯀꯦꯕꯤꯌꯨꯀꯣ ꯚꯤꯅꯁꯅꯦ ꯍꯥꯏꯔꯕꯅꯤꯅ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯀꯥꯔꯠꯀꯤ ꯀꯩꯅꯣꯁꯨ ꯌꯦꯡꯕꯤꯔꯁꯤꯀꯣ ꯂꯥꯛꯇꯣꯔꯤꯕ ꯆꯍꯤꯁꯦ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣꯀꯣ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯀꯥꯏꯟ ꯑꯣꯐ ꯒꯥꯏꯗꯦꯟꯁꯅꯤꯀꯣ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯇꯦꯔꯣ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯂꯥꯛꯀꯗꯧꯔꯤꯕ 2023ꯒꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯁꯤ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠ ꯃꯉꯥꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯀꯥꯔꯠꯁꯤꯡꯁꯦ ꯍꯧꯈꯤꯕꯗꯩ ꯍꯧꯔꯛꯑꯁꯤꯀꯣ ꯍꯧꯈꯤꯕ ꯍꯥꯏꯔꯒꯗꯤ ꯃꯃꯥꯡꯒꯤ ꯆꯍꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡ ꯆꯍꯤ ꯍꯥꯏꯔꯒꯗꯤ 23ꯒꯤ ꯌꯦꯡꯉꯛꯑꯕꯅꯤꯅ ꯍꯥꯏꯗꯤ 22ꯒꯤ ꯑꯣꯏꯔꯅꯤꯅꯀꯣ ꯃꯃꯥꯡ ꯆꯍꯤꯁꯦ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯨꯝꯕ ꯈꯔ ꯀꯣ ꯋꯥꯔꯝꯒꯅꯤ ꯌꯥꯝꯅꯀꯣ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯋꯥꯕꯅꯤ ꯈꯪꯗꯦ ꯄꯨꯊꯕꯅꯤ ꯈꯪꯗꯦꯀꯣ ꯈꯔ ꯂꯩꯔꯝꯒꯅꯤꯀꯣ ꯃꯃꯥꯡꯒꯤꯗꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯋꯥꯕꯁꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯨ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯗꯤ ꯑꯩꯅ ꯄꯨꯊꯔꯤꯕ ꯄꯩꯁꯥ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯦꯀꯣ ꯍꯥꯏꯗꯤ ꯃꯤꯒꯤꯗꯃꯛꯇ ꯇꯧꯕꯗꯗ ꯑꯃꯈꯛ ꯄꯨꯊꯕ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯒꯤ ꯆꯍꯤꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯁꯄꯣꯁ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯃꯤꯁꯤꯅ ꯂꯧꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯕꯗꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯃꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯌꯥꯝꯅ ꯄꯨꯔꯨꯕ ꯃꯌꯥꯝꯗꯣ ꯃꯤꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯔꯣꯀꯣ ꯑꯗꯨꯃꯥꯏꯅ ꯄꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯈꯤꯕꯗꯣ ꯄꯣꯠꯂꯨꯝꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯋꯥꯅ ꯄꯨꯕ ꯑꯣꯏꯈꯤꯕꯗꯣ ꯑꯣꯏꯀꯣ ꯑꯗꯣ ꯃꯃꯥꯡ ꯆꯍꯤꯁꯦ ꯑꯗꯣ ꯁꯤꯗꯀꯣ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯇꯝꯁꯤꯗ ꯐꯒꯅꯤ ꯍꯥꯏꯗꯤ ꯖꯠꯖꯃꯦꯟ ꯍꯥꯏꯅ ꯂꯥꯛꯏꯁꯦꯀꯣ ꯖꯠꯖꯃꯦꯟ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯄꯤꯔꯛꯇꯕ ꯈꯣꯠꯇꯕ ꯂꯩꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯄꯤꯔꯛꯀꯅꯤꯕ ꯁꯥꯏ ꯀꯥꯟꯁꯤꯗꯀꯣ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯌꯦꯠꯅꯔꯒ ꯈꯣꯠꯅꯔꯒ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯑꯩꯅꯗ ꯑꯗꯨꯝ ꯇꯧ ꯂꯩꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯁꯥꯏ ꯀꯥꯟꯁꯤꯗꯗꯤ ꯐꯒꯠꯂꯛꯄꯗꯤ ꯑꯣꯏꯌꯦꯕ ꯁꯤ ꯀꯥꯟꯁꯤꯗ ꯍꯧꯈꯤꯕꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯥꯏꯗꯤ ꯄꯥꯁ ꯌꯔꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯇꯤ ꯍꯟꯗꯛꯇꯤ ꯍꯩꯔꯅꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯃꯤꯒꯤ ꯑꯋꯥꯕ ꯄꯨꯔꯒ ꯆꯠꯄ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯁꯤꯁꯦ ꯑꯩꯅ ꯉꯝꯗꯕꯒꯤ ꯑꯩꯒꯤ ꯁꯤꯁꯦ ꯑꯃꯈꯛ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯅꯦꯆꯔꯗ ꯌꯥꯎꯕ ꯑꯩꯒꯤ ꯍꯦꯕꯤꯠꯅꯦꯅ ꯍꯥꯏꯔꯁꯦꯕ ꯍꯥꯏꯗꯤ ꯏꯊꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔ ꯆꯠꯄꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯑꯣꯜ ꯍꯦꯕꯤꯠ ꯅꯠꯇ꯭ꯔꯒ ꯑꯣꯜ ꯄꯦꯇꯔꯟ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯆꯠꯍꯟꯈꯤꯕ ꯀꯩꯅꯣ ꯇꯧꯕ ꯍꯩꯕꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝꯕ ꯍꯩꯅꯕꯤꯗꯣ ꯊꯥꯗꯣꯛꯄ ꯍꯩꯔꯅꯤꯀோ ꯍꯥꯏꯗꯤ ꯃꯤꯒꯤꯗꯃꯛꯇ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯖꯁꯃꯦꯟꯁꯦ ꯂꯥꯛꯏꯁꯦ ꯌꯦꯡꯉꯨꯀꯣ ꯁꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯅꯍꯥꯟꯈꯩ ꯁꯨꯝ ꯇꯧꯔꯣꯏꯗꯕ ꯄꯣꯠ ꯇꯧꯔꯝꯕꯗꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯐꯖꯅ ꯍꯩꯔꯅꯤꯕ ꯍꯥꯏꯗꯤ ꯀꯗꯥꯏ ꯃꯇꯥꯡꯗ ꯇꯧꯒꯗꯕꯅꯣ ꯀꯗꯥꯏ ꯃꯇꯥꯡꯗ ꯇꯧꯔꯣꯏꯗꯕꯅꯣ ꯍꯥꯏꯕꯗꯣ ꯏꯁꯥ ꯏꯊꯟꯇ ꯈꯟꯊꯕ ꯉꯝꯃꯅꯤꯀꯣ ꯑꯟꯁꯔ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥ ꯏꯊꯟꯇ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯀꯣ ꯅꯪꯅ ꯄꯥꯝꯃꯤꯕ ꯑꯟꯁꯔꯁꯇோ ꯐꯪꯒꯅꯤꯀꯣ ꯁꯥꯏ ꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣꯝꯃ ꯈꯜꯂꯒ ꯂꯩꯌꯦꯅ ꯈꯜꯂꯁꯦꯕ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯔꯝꯗ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯈꯪꯅꯔꯤꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯤꯁꯤꯗꯒꯤ ꯑꯩꯅ ꯑꯟꯁꯔ ꯑꯃ ꯄꯥꯝꯃꯦꯅ ꯈꯜꯂꯁꯦꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯑꯟꯁꯔꯗꯣ ꯌꯥꯝ ꯊꯨꯅ ꯐꯪꯕ ꯑꯣꯏꯒꯅꯤꯀꯣ ꯏꯁꯥ ꯏꯊꯟꯗꯁꯨꯗꯤ ꯍꯥꯏꯗꯤ ꯖꯠꯖꯃꯦꯟꯅ ꯍꯥꯏꯕꯅꯦ ꯁꯤꯗꯀꯣ ꯏꯁꯥ ꯏꯊꯟꯗꯁꯨ ꯑꯃꯨꯛ ꯈꯜꯂꯨꯅꯦ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯁꯨ ꯈꯟꯊꯕꯤꯌꯣꯕ ꯑꯗꯣ ꯍꯥꯏꯗꯤ ꯆꯨꯝꯃꯒꯗꯤ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯆꯨꯝꯃꯒꯗꯤ ꯑꯗꯨꯝ ꯑꯩꯒꯤꯗꯃꯛꯇ ꯑꯐꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯕꯀꯣ ꯂꯤꯒꯜ ꯃꯦꯇꯔ ꯀꯩꯀꯥ ꯂꯩꯔꯒꯁꯨꯀꯣ ꯂꯤꯒꯜ ꯃꯦꯇꯔ ꯀꯩꯀꯥ ꯂꯩꯔꯒꯁꯨ ꯂꯣꯏꯅ ꯌꯦꯠꯅꯕ ꯈꯣꯠꯅꯕ ꯐꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯑꯗꯨꯒ ꯑꯃꯅꯀꯣ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯁꯨ ꯌꯥꯝꯅ ꯀ꯭ꯂꯤꯌꯔꯕꯨꯗꯤ ꯑꯣꯏꯔꯦꯀꯣ ꯑꯩ ꯇꯧꯒꯗꯕꯁꯦ ꯀꯔꯤꯅೋ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯄ꯭ꯔꯃꯣꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯥꯛꯀꯅꯤꯀꯣ ꯀꯩꯅꯣꯒꯨꯝꯕ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏꯅ ꯖꯣꯕ ꯏꯟꯇꯔꯚ꯭ꯌꯨ ꯅꯠꯇ꯭ꯔꯒ ꯑꯦꯛꯖꯥꯝꯒꯨꯝꯕ ꯆꯠꯄ ꯃꯇꯝꯗꯀꯣ ꯌꯥꯝ ꯀꯣꯟꯐꯤꯗꯦꯟꯠ ꯂꯩꯅ ꯆꯠꯂꯣꯀꯣ ꯍꯥꯏꯗꯤ ꯁꯣꯏꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯅ ꯀꯣꯟꯐꯤꯗꯦꯟꯠ ꯂꯩꯔꯒꯗꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯦꯟꯅ ꯁꯛꯁꯦꯁꯇꯣ ꯑꯇ꯭ꯔꯦꯛ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯀꯣꯟꯐꯤꯗꯦꯟꯠ ꯂꯩꯅ ꯆꯠꯂꯣ ꯏꯁꯣꯔꯅ ꯆꯥꯟꯒꯅꯤꯅ ꯍꯥꯏꯕ ꯁꯤꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯗꯤꯚꯥꯏꯟ ꯋꯤꯜ ꯕ꯭ꯂꯦꯁ ꯌꯨꯅ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯍꯥꯏꯁꯦꯀꯣ ꯗꯤꯚꯥꯏꯟ ꯍꯥꯏꯔꯒꯗꯤ ꯏꯁꯣꯔꯁꯤꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯁꯤꯡꯁꯀꯨꯝꯕ ꯊꯝꯕꯤꯕ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯔꯤꯂꯦꯁꯟshipꯀꯤꯗ ꯍꯥꯏꯔꯒꯗꯤ
ꯕꯣꯟꯗꯤꯡ ꯂꯩꯒꯅꯤꯀꯣ ꯑꯗꯨꯝ ꯕꯣꯟꯗꯤꯡ ꯂꯩꯒꯅꯤ ꯁꯤꯁꯦ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯀꯥꯔꯠꯅꯤꯀꯣ ꯑꯃꯔꯣꯝꯗꯗꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯀꯥꯔꯠꯅꯦ ꯍꯥꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯔꯒꯗꯤ ꯆꯠꯍꯟꯒꯣ ꯈꯟꯖꯤꯜꯂꯒ ꯂꯩꯒꯅꯨꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯃꯤ ꯄꯥꯔꯠꯅꯔꯁꯤꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯍꯥꯟꯅ ꯃꯃꯥꯡꯒꯤꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯏꯟꯁꯤꯗꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯒ ꯆꯠꯀꯦꯅ ꯈꯟꯒꯅꯣꯕ ꯁꯥꯏ ꯀꯥꯟꯁꯤꯗꯀꯣ ꯍꯥꯏꯗꯤ ꯅ꯭ꯌꯨꯇ꯭ꯔꯦꯜꯗꯤ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯂꯦꯠ ꯒꯣ ꯇꯧꯍꯟꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤꯅꯦꯅ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯗꯣ ꯍꯥꯏꯗꯤ ꯆꯠꯍꯟꯈ꯭ꯔꯣꯀꯣ ꯑꯗꯣ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯀꯥꯔꯠꯁꯦ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤꯗꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯐꯩ ꯍꯥꯏꯕꯁꯨ ꯌꯥꯗꯦꯀꯣ ꯑꯗꯣ ꯁꯤꯡꯒꯜꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨꯀꯣ ꯌꯥꯝ ꯊꯨꯅ ꯔꯤꯂꯦꯁꯟ ꯑꯅꯧꯕꯗ ꯆꯪꯒꯦꯅ ꯈꯟꯒꯅꯨꯀꯣ ꯃꯇꯝ ꯈꯤꯇꯪ ꯄꯤꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯃꯊꯪꯒꯤ ꯂꯥꯛꯏꯕ ꯀꯥꯔꯠꯀꯣ ꯃꯊꯪꯒꯤ ꯂꯥꯛꯏꯕ ꯀꯥꯔꯠꯁꯦ ꯁꯤ ꯂꯩꯔꯤꯕ ꯀꯥꯔꯠꯁꯦ ꯃꯤꯉꯣꯟꯗꯒꯤ ꯒꯥꯏꯗꯦꯟꯁꯀꯨꯝꯕ ꯂꯧꯔꯒ ꯊꯕꯛ ꯇꯧꯕꯤꯌꯨꯀꯣ ꯑꯩꯒꯤ ꯃꯊꯛ ꯊꯣꯡꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯍꯟꯅꯤ ꯍꯥꯏꯔꯁꯦꯀꯣ ꯏꯃꯥ ꯕꯕꯥꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅꯀꯣ ꯍꯥꯏꯗꯤ ꯃꯣꯏꯗꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯦꯟꯇꯔ ꯑꯩꯒꯤ ꯃꯊꯛ ꯊꯣꯡꯕ ꯁꯤꯒꯨꯝꯕꯗꯒꯤ ꯒꯥꯏꯗꯦꯟꯁꯀꯨꯝꯕ ꯂꯧꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤꯔꯣꯝꯗꯁꯨ ꯌꯥꯝ ꯆꯪꯁꯤꯜꯂꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯂꯥꯏ ꯅꯤꯡꯕ ꯈꯣꯠꯄ ꯅꯍꯥꯟꯈꯩꯒ ꯍꯥꯏꯔꯨꯔꯒꯗꯤ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯁꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯄꯤꯀꯣ ꯁꯤꯁꯦ ꯌꯥꯝꯅ ꯀꯦꯅꯁꯨ ꯂꯩ ꯌꯦꯡꯉꯣ ꯀꯥꯔꯠꯁꯦ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯋꯦꯗꯤꯡ ꯀꯩꯀꯥꯁꯨ ꯑꯗꯨꯝ ꯈꯔ ꯏꯟꯗꯤꯀꯦꯠꯁ ꯇꯧꯔꯤꯀꯣ ꯁꯤꯗꯀꯣ ꯑꯗꯨꯒ ꯒꯥꯏꯗꯦꯟꯁꯁꯦꯀꯣ ꯑꯃꯨꯛꯃꯨꯛ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯃꯥꯡꯒꯤꯗ ꯍꯥꯏꯗꯤ ꯄꯦꯇꯔꯟ ꯐꯠꯇꯕ ꯈꯣꯠꯇꯕ ꯍꯥꯏꯗꯤ ꯆꯠꯍꯟꯈꯤꯒꯦ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯃꯦꯗꯤꯇꯦꯁꯟ ꯇꯧ ꯍꯥꯏꯕ ꯃꯦꯗꯤꯇꯦꯁꯟ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯁꯤꯗꯀꯣ ꯔꯦꯒꯨꯂꯔ ꯄ꯭ꯔꯦꯛꯇꯤꯁ ꯀꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯔꯦꯒꯨꯂꯔ ꯄ꯭ꯔꯦꯛꯇꯤꯁ ꯑꯣꯐ ꯃꯦꯗꯤꯇꯦꯁꯟꯁ ꯑꯗꯨꯗꯨꯅ ꯅꯉꯣꯟꯗꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯂꯦꯠ ꯒꯣ ꯇꯧꯍꯟꯕꯗꯀꯣ ꯃꯇꯦꯡ ꯌꯥꯝꯅ ꯑꯣꯏꯒꯅꯤꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯍꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯔꯦ ꯁꯤꯗ ꯌꯨꯅꯤꯚꯔꯁꯁꯤꯗ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯑꯣꯖꯥ ꯒꯨꯔꯨꯗ ꯍꯪꯉꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯀꯔꯤꯌꯔꯁꯦ ꯍꯥꯏꯗꯤ ꯒꯥꯏꯗ ꯇꯧꯍꯟꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯄꯣꯔꯠ ꯂꯧ ꯒꯥꯏꯗꯦꯟꯁ ꯂꯧ ꯀꯩꯝ ꯀꯥꯏꯗꯦꯀோ ꯍꯥꯏꯗꯤ ꯕꯤꯖꯅꯦꯁꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯕꯤꯖꯅꯦꯁ ꯇꯧꯕꯗ ꯂꯩꯅꯀꯣ ꯏꯃꯥꯟꯅꯕꯒꯨꯝꯕ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯍꯦꯟꯅ ꯑꯦꯛꯁꯄꯔꯠ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯂꯩꯅꯀꯣ ꯃꯣꯏꯗꯒꯤ ꯒꯥꯏꯗꯦꯟꯁ ꯂꯧꯕ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯣꯄꯟ ꯃꯥꯏꯟꯗꯦड ꯑꯣꯏꯌꯣꯀꯣ ꯍꯥꯏꯗꯤ ꯍꯥꯏꯕ ꯇꯜꯂꯦ ꯑꯩ ꯉꯥꯡꯕ ꯇꯜꯂꯦ ꯍꯥꯏꯅ ꯂꯤꯃꯤꯠꯇ ꯊꯝꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯁꯦ ꯍꯥꯏꯗꯤ ꯁꯤꯕꯨꯛꯇ ꯉꯥꯏꯅ ꯊꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯍꯪꯉꯣ ꯍꯥꯏꯌꯣꯕ ꯃꯣꯏꯗ ꯑꯗꯨꯒ ꯄꯩꯁꯥ ꯁ꯭ꯄꯦꯟ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯑꯅꯤꯔꯛꯇꯪ ꯈꯟꯊꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯒ ꯀꯩꯅꯣꯒꯁꯦ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯑꯔꯅꯤꯡꯒꯗꯣ ꯈꯤꯇꯪ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯒꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯄꯥꯔꯠꯅꯔꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡꯌꯥꯝ ꯄꯥꯡꯒꯅꯤꯀꯣ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯒꯅꯤ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯃꯉꯥꯜ ꯑꯃ ꯄꯤꯕꯤꯕ ꯒꯥꯏꯗꯦꯟꯁ ꯑꯃ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯅꯪꯒꯤ ꯍꯁꯕꯦꯟ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯋꯥꯏꯐ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩꯒ ꯈꯪꯅꯔꯤꯕ ꯃꯤꯗꯨꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯃꯉꯥꯜ ꯑꯃ ꯄꯤꯕꯤꯕ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯅꯣꯂꯦꯖ ꯑꯃ ꯄꯤꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯄꯤꯒꯅꯤꯀꯣ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯉꯣꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯁꯨ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯉꯣꯅ ꯍꯥꯏꯔꯤꯀꯣ ꯁꯤꯗ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯁꯤꯡꯒꯜꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯍꯥꯟꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕꯤꯒꯨꯝꯕꯅ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯕ ꯂꯩꯀꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯕꯒꯨꯝꯕ ꯂꯩꯅꯀꯣ ꯑꯗꯨꯝ ꯀꯨꯏꯅꯗꯤ ꯈꯪꯅꯔꯛꯄꯒꯨꯝꯕ ꯑꯗꯨꯝꯕꯗꯣ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩꯌꯦꯀꯣ ꯍꯥꯏꯗꯤ ꯂꯥꯏꯐꯁꯤꯗ ꯃꯥ ꯑꯣꯏꯅ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯛꯄꯗꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯗꯤ ꯕ꯭ꯂꯣꯀꯦꯖꯦꯁ ꯃꯄꯥꯗ ꯂꯥꯛꯑꯦꯀꯣ ꯁꯤꯁꯦ ꯁꯨꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯁꯔꯥꯎꯟꯗꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯗ ꯍꯥꯏꯗꯤ ꯃꯕꯥꯅꯤꯁꯦ ꯈꯠꯅꯔꯒ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯠꯅꯔꯒ ꯂꯩꯕꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯏꯃꯥꯟꯅꯕꯗ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯑꯩꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯕ ꯃꯤ ꯑꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯋꯥꯇꯦꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯋꯥꯇꯦꯝꯅꯔꯒ ꯃꯕꯥꯅꯤꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯍꯟꯒꯦ ꯍꯥꯏꯗꯤ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯍꯟꯒꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯐꯖꯅ ꯌꯨꯝ ꯄꯥꯜꯍꯟꯒꯦ ꯈꯣꯠꯍꯟꯒꯦ ꯀꯥꯏꯅ ꯈꯟꯕ ꯈꯣꯠꯄ ꯂꯩꯕ ꯃꯇꯝꯗꯀꯣ ꯑꯗꯨ ꯔꯤꯖꯣꯜቭ ꯇꯧꯕꯗ ꯈꯤꯇꯪ ꯉꯝꯃꯣꯏꯀꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯑꯃ ꯂꯩꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯅ ꯁꯣꯜቭ ꯇꯧꯒꯦꯅ ꯈꯟꯕꯗꯀꯣ ꯈꯤꯇꯪ ꯉꯝꯗꯕ ꯑꯗꯨ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯃꯕꯥꯏꯅꯤꯗꯣ ꯑꯃꯅ ꯑꯃꯒꯤ ꯀꯩꯝꯇ ꯇꯥꯟꯅꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨ ꯁꯤꯗ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯊꯥꯗꯣꯛꯑꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯛꯁꯅꯤꯀꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨꯀꯣ ꯊꯕꯛꯇꯒꯨꯝꯕ ꯆꯃꯝꯅꯔꯒ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯉꯁꯥꯏꯁꯤꯗꯗꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯗꯤ ꯀ꯭ꯂꯦꯔꯤꯇꯤ ꯂꯩꯔꯛꯀꯅꯤ ꯑꯗꯣ ꯑꯃꯨꯛ ꯍꯥꯏꯗꯤ ꯀ꯭ꯂꯦꯔꯤꯇꯤ ꯃꯥꯡꯕꯗꯧꯅ ꯇꯧꯋꯦꯕ ꯑꯗꯨꯗꯨꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯀꯩꯅꯣꯁꯤꯗ ꯃꯤꯠ ꯄꯨꯟꯖꯜꯂ ꯂꯩꯔꯤꯁꯦꯀꯣ ꯃꯤꯠ ꯄꯨꯟꯖꯜꯂ ꯂꯩꯔꯤꯁꯦ ꯃꯤꯠꯁꯦ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯃꯤꯠꯁꯦ ꯉꯁꯥꯏ ꯈꯨꯠ ꯄꯨꯟꯕꯗꯤ ꯅꯠꯇꯦꯗꯅ ꯁꯤꯁꯦ ꯈꯨꯠ ꯄꯨꯟꯕ ꯅꯠꯇꯦ ꯃꯤꯠ ꯈꯛꯇꯪꯅꯤꯅ ꯄꯨꯜꯂꯤꯁꯦ ꯑꯩ ꯈꯨꯠꯇꯤ ꯍꯥꯡꯉꯤꯅꯀꯣ ꯑꯩꯅ ꯏꯁꯥꯅ ꯍꯥꯡꯗꯣꯛꯆꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯩꯅ ꯄꯨꯟꯖꯜꯂꯤꯕ ꯃꯤꯠꯁꯦ ꯍꯥꯏꯗꯤ ꯃꯤ ꯑꯃ ꯂꯥꯛꯑꯒ ꯍꯥꯡꯗꯣꯛꯄꯤꯗ꯭ꯔꯒꯁꯨ ꯏꯁꯥ ꯏꯊꯟꯇ ꯍꯥꯡꯗꯣꯛꯑꯒ
ꯁꯤꯅꯤꯀꯣ ꯑꯁꯦꯡꯕꯗꯣ ꯁꯤꯅꯤꯀꯣ ꯈꯣꯠꯅꯤꯀꯣ ꯍꯥꯏꯕꯗꯣ ꯏꯁꯥ ꯏꯊꯟꯇ ꯂꯣꯏꯅ ꯑꯩꯅ ꯇꯧꯔꯒꯗꯤ ꯑꯩꯅ ꯊꯤꯖꯤꯜꯂꯒꯗꯤ ꯂꯣꯏꯅꯃꯛ ꯀ꯭ꯂꯤꯌꯔ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯝꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯗꯣ ꯑꯣꯚꯔꯑꯣꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯍꯥꯏꯗꯤ ꯂꯥꯁꯇ ꯁꯤꯗ ꯊꯣꯛꯂꯛꯏꯕ ꯀꯥꯔꯠꯁꯦ ꯑꯃꯨꯛꯀꯣ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯩꯒꯅꯤ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯩꯕꯇ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯃꯤꯒꯤ ꯃꯇꯦꯡ ꯐꯥꯎꯕ ꯄꯥꯡꯕ ꯉꯝꯒꯅꯤꯕ ꯑꯩꯒꯤ ꯃꯤꯒꯤ ꯃꯇꯦꯡ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯄꯥꯡꯈꯤꯕꯗꯣ ꯑꯗꯨꯝ ꯄꯥꯡꯉꯣ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯄꯥꯡꯈꯤꯕꯁꯤꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯤꯃꯤꯠꯇꯣ ꯍꯦꯟꯗꯣꯛꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯄꯣꯁ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯅꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯄꯩꯁꯥꯒꯨꯝꯕꯩ ꯃꯇꯥꯡꯗꯗꯤ ꯍꯥꯏꯗꯤ ꯁꯤꯡꯉꯛꯑꯣꯏꯗꯕ ꯄꯩꯁꯥꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯑꯆꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯤ ꯂꯩꯇꯅ ꯍꯥꯏꯗꯤ ꯑꯩꯅ ꯂꯥꯛ 10 ꯃꯤꯉꯣꯟꯗ ꯄꯥꯡꯊꯣꯛꯑꯒꯗꯤ ꯍꯥꯏꯗꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯗꯣ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯂꯥꯛ 10 ꯄꯥꯡꯕ ꯍꯥꯏꯁꯦ ꯃꯤꯅ ꯁꯤꯡꯉꯛꯀꯗꯕ ꯄꯩꯁꯥꯅꯦꯕ ꯑꯗꯣ ꯄꯥꯡꯉꯣ ꯑꯗꯨꯕꯨ ꯆꯦꯔꯤꯇꯤꯒꯤ ꯇꯥꯏꯞꯇ ꯄꯥꯡꯉꯣ ꯍꯥꯏꯕꯁꯤꯗ ꯍꯥꯏꯌꯧꯅꯦ ꯍꯥꯏꯗꯤ ꯃꯥꯅ ꯀꯣꯏꯟꯁꯦ ꯄꯤꯔꯒ ꯃꯈꯨꯠ ꯃꯌꯥꯝ ꯇꯤꯡꯊꯣꯔꯛꯇ꯭ꯔꯁꯤꯗ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯅꯪꯅ ꯄꯤꯕꯤꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯂꯩꯇꯕ ꯂꯥꯏꯔꯕꯗ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯥꯎꯔꯒꯗꯤꯀꯣ ꯇꯤꯟ ꯌꯣꯠꯊꯔꯒ ꯑꯃꯨꯛꯇꯪ ꯈꯟꯕꯤꯌꯨꯀꯣ ꯄꯩꯁꯥ ꯑꯆꯧꯕꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅꯀꯣ ꯑꯗꯣ ꯏꯁꯣꯔꯅꯁꯨꯀꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯤꯒꯅꯤꯀꯣ ꯐꯖꯅ ꯄꯤꯒꯅꯤ ꯅꯪ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯒꯅꯤ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯅꯪ ꯃꯤꯉꯣꯟꯗ ꯆꯦꯔꯤꯇꯤ ꯇꯧꯕ ꯐꯥꯎꯕ ꯉꯝꯒꯅꯤꯕ ꯃꯤꯉꯣꯟꯗ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯐꯥꯎꯕ ꯉꯝꯒꯅꯤꯕ ꯁꯤꯗꯀꯣ ꯑꯗꯨꯅ ꯁꯤꯗ ꯃꯤꯅꯨꯡꯁꯤꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀꯥꯔꯠꯀꯤ ꯑꯣꯏꯅꯁꯨ ꯍꯥꯏꯔꯦ ꯑꯗꯨꯒ ꯇꯨꯂꯥ ꯔꯥꯁꯤꯁꯨ ꯑꯣꯏꯔꯦꯅꯀꯣ ꯇꯨꯂꯥ ꯔꯥꯁꯤꯁꯦ ꯑꯗꯨꯝ ꯃꯤꯒꯤ ꯑꯋꯥꯕ ꯀꯩꯀꯥ ꯑꯗꯨꯝꯕꯁꯨ ꯎꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯊꯣꯠꯁꯦ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯔꯁꯦꯕ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯈꯪꯅꯕꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗ ꯍꯥꯏꯗꯤ ꯄꯩꯁꯥ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯄꯥꯡꯅꯤꯡꯉꯤ ꯃꯇꯦꯡꯗꯣ ꯂꯩꯇ ꯂꯥꯏꯔꯕ ꯑꯃꯗ ꯈꯤꯇꯪꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯄꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯣ ꯀꯥꯔꯠꯀꯤ ꯒꯥꯏꯗꯦꯟꯁꯁꯤꯗꯤ ꯁꯤꯗ ꯂꯩꯔꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯒꯤꯀꯣ ꯑꯗꯨꯒ ꯑꯇꯩ ꯆꯍꯤ ꯀꯔꯝꯕ ꯃꯇꯥꯡ ꯌꯥꯝ ꯐꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ 12 ꯂꯣꯏꯔꯛꯄ ꯑꯉꯥꯡꯉꯩ ꯀꯩꯀꯩ ꯇꯧꯕ ꯌꯥꯒꯗꯒꯦ ꯀꯔꯝꯕ ꯄ꯭ꯔꯣꯐꯦꯁꯟꯅ ꯆꯥꯟꯅꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯆꯍꯤꯒꯤ ꯃꯇꯥꯡꯁꯦꯀꯣ ꯆꯍꯤ 13 ꯀꯣ ꯆꯍꯤ 13 ꯑꯃ ꯂꯩꯔꯦ 12 14 ꯑꯃ ꯌꯥꯏꯀꯣ ꯑꯐꯕ ꯆꯍꯤ हंदक तागदबसे हंदक चही 13 चंगप 35 चंगप 12 चंगप 14 चंगप 30 चंगप 39 चंगप को 32 चंगप 39 चंगप अम लेरेको अदुगा अमना 94 चंगप 94 चंगप अम लेरे 92 चंगप अम लेरे अदुगा 50 चंगप अम 51 चंगप अम 58 चंगप अम 60 चंगप अम अदुमाइना हाइतारको सिगी चही ngैसे फगनी को हंदकी चहीगी ओइना हारगदे सिगी अइना हजे हाइकबा चही ताब ngैदो अदो अखोइगी कैनोगी ओइना हारगदि इंजीनियरिंग गुम्बा थाबीबा याइ को अंगांगी ओइना इंजीनियरिंग गुम्बा थाबीबा याइ अदुगा फाइन आर्ट्स गुम्बा हाइतारको अंगांगना मखुना साय यम हैरगदि को मोइगी ओइना हाइदि फाइन आर्ट्स की सब्जेक्ट गुम्बा से हाइतारको हाइदि आर्ट एंड क्राफ्ट हाइदे को निचम संबदा फाइन आर्ट्स गुम्बा लहनबा याइ अदुगा मखा दुम तमधरगा हाइतारको हाइदि अखोइना कैनोगुम्बा दुम जनरल लाइन तमगा MBA गुम्बा दुम्बदा हाइतारको अदुमाइना अमा तौबीबा याइको अदो सिदा लेरेको थबकिसे याम का दुगा दुकान गुम्बा फंबा खोटपा लेरगदि को दुकान गुम्बा नोबा कैनो तौगे का हारगदि हिदाक की मरी लेनबा पोत गुम्बा दुमाइना ओनि योनबियो को अदुगा अमना अंगांगे हाइदि मेडिकल लोमदा लागना मु हाइदि को हाइदि कैनो गुम्बा से फार्म गुम्बा को अदुमाइना अदुम्बा अमा तौबीबा याइको अदो सिसिना अखोइगी कैनोगी मतंग द को हाइदि करियर की मतंग द खितंग चानबा हाइपे यावब्रे यंको आइना पामिदुगा यावरगदि अदुम तौबीबदा काइबा केमता लेतेको अदो हेल्थ की मतंग दगदा हाइरगदि तुम इशागी ओइना हाइतारेको हाइदि प्रिकॉशन याम लौजेको इशागी ओइना प्रिकॉशन याम लौ नारक्तनबा हाइतारेको नारक्तनबा हाना ngaktokjabdo maka aido naba yadeko oinako हाइदि वाखन फत्तबदगी को लापना लेयोको वाखन फत्तबदै लापना लेयो वाखन फत्तबदो नक्सलगदि स्ट्रेस गुम्बा कैगुम्बा दुमाइना लाकपा हाइतारेको अदुगा कितंग को हाइदि अखोइगी ख्वांग मरी गुम्बा को दुमाइना खतंग खरा नाबा याइ अदुगा इसानासु खंगजे हाइदि ngakthoगदि ngजाइन हाइबदो अखोइगी मेडिकल टर्म दगा हाइरगदि मको हाइदि प्रिवेंशन इज बेटर देन क्योर कान हाइबदो एदुगी थॉट्स लेजबदो मको लिब्रा सिंगजे हाइतारेको हाइदि नारक्त्रिङै त कैदोबैना हांदोइनो हाइबे वाखनजे दुम लेजबा हाइतारेको अदुगा अमना कमाइन तौगेदा हिदाक इसाइ थंदा हिदाक थागनुको इसाइ थंदा हिदाक थागनो हाइरगा सेल्फ मेडिकेशन गुम्बसे तौबिदबा हाइतारेको आई खंगमबदे आई तोर खंगमगसु लेनको इसामकना आई डॉक्टर मक नत्रगदि आदि इथंदा सी नारागदि सी चारा फै खोले हाइबदो अदुदो तौबिदबा हाइतारेको अदु सिदा लेरे ngasiगी तुला राशिगी सेको मखाताबा वीडियोस अदुम आई याम थुना नोनिनिजा हापकेको थैंक यू